ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯖꯥꯇꯤꯒꯤꯗꯃꯛ ꯐꯨꯔꯨꯞꯀꯤꯗꯃꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯉꯥꯏ ꯐꯗꯅ ꯉꯥꯡꯕꯗ ꯌꯥꯝ ꯉꯥꯡꯕꯤꯗ꯭ꯔꯒꯁꯨ ꯑꯃꯅꯤꯗ ꯉꯥꯡꯕꯤꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯂꯤꯗꯔ ꯑꯣꯏꯕ ꯃꯒꯨꯟꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯡꯍꯟꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯨꯝ ꯂꯩꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨ ꯉꯥꯡꯗꯦꯗꯕ ꯄꯣꯠ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯡꯖꯔꯤꯁꯤ ꯃꯉꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏꯀꯣ ꯁꯅꯥꯏꯃ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤ ꯃꯣꯏ ꯂꯥꯛꯐꯝ ꯊꯣꯛꯐꯝ ꯂꯥꯛꯆꯕꯅꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯣꯏ ꯌꯦꯡꯁꯤꯟꯕ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯀꯣ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯈꯣꯝꯕ ꯍꯧꯖꯤꯛ ꯕꯐꯔ ꯖꯣꯟ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯀꯣꯔ ꯖꯣꯟ ꯑꯗꯒꯤ ꯗꯦꯟ ꯂꯩꯔꯤꯕ ꯆꯪꯕ ꯌꯥꯅꯗꯕ ꯔꯦꯗ ꯖꯣꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯒꯤ ꯂꯩꯔꯤ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯔꯅꯤ ꯀꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯃꯥꯟꯗꯦꯟ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯖꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟꯁꯤꯡꯗꯨꯒꯤ ꯔꯤꯄꯣꯔꯠ ꯂꯧꯔꯅꯤ ꯀꯩ ꯂꯩꯔꯦ ꯁꯥꯔ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯁꯤ ꯑꯣꯏꯔꯦ ꯀꯩꯁꯨ ꯂꯩꯇꯦ ꯍꯥ ꯂꯣꯏ ꯏꯪ ꯇꯞꯄꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯁꯤ ꯂꯣꯏꯔꯦꯅ ꯋꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯁꯨꯝ ꯂꯣꯏꯔꯦꯕ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇꯨ ꯃꯥꯅ ꯈꯪꯉꯅꯤ ꯇꯥꯔꯅꯤ ꯀꯣ ꯒꯣꯟ ꯏꯔꯥꯡ ꯊꯣꯟꯒꯨꯝꯁꯤꯀꯣ ꯐꯅ ꯐꯅ ꯆꯠꯂꯁꯤꯀꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦꯅ ꯋꯥꯔꯤꯕꯗ ꯅꯠꯇ꯭ꯔꯣ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤ ꯑꯣ ꯁꯤ ꯑꯃꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯅ ꯏꯐ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯑꯩ ꯁꯤꯃ ꯇꯧꯒꯅꯤ ꯁꯤꯃ ꯇꯧꯔꯝꯃꯒꯦ ꯐꯔꯦ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯒꯥꯏꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯍꯪꯕꯁꯨ ꯂꯩꯇꯦ ꯄ꯭ꯔꯖꯥꯁꯤꯅ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯏꯔꯦ ꯄꯦꯄꯔꯗ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯦ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯂꯤꯗꯔꯁꯤꯡꯗꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯈꯤꯇꯪꯇꯁꯨ ꯄꯨꯈꯠꯄꯤꯔꯀꯥꯟꯗ ꯁꯤꯃꯗꯤ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯁꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗ꯭ꯔꯤꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗ꯭ꯔꯤꯁꯤ ꯍꯥꯎ ꯃꯦꯅꯤ ꯗꯦꯖ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯤꯡꯅ ꯊꯝꯈꯤꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯗꯀꯣ ꯃꯁꯤ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯥꯔꯃꯤꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯦꯜꯁꯤꯡꯁꯤꯅ ꯃꯗꯨ ꯉꯥꯛꯄꯤꯔꯀꯥꯟꯗ ꯆꯪꯉꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯉꯥꯛꯑꯅꯤ ꯇꯧꯔ ꯅꯥꯀꯟ ꯑꯅꯤꯃꯛ ꯆꯪꯉꯣ ꯅꯥꯀꯟ ꯑꯃꯒꯤꯁꯨ ꯂꯥꯛꯑꯣ ꯅꯥꯀꯟ ꯑꯃꯒꯤꯁꯨ ꯆꯪꯉꯣ ꯃꯗꯨ ꯀꯔꯟ ꯇꯧꯕ ꯃꯤꯁꯤꯡꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯅꯤꯒ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯎꯗꯦ ꯀꯣ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯠꯇ ꯑꯩꯈꯣꯏ ꯆꯠꯄꯁꯨ ꯎꯗ꯭ꯔꯤ ꯍꯣꯏ ꯃꯣꯏ ꯁꯨꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯂꯥꯛꯑꯦꯀꯣ ꯃꯣꯏ ꯁꯨꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯅ ꯒꯕꯔꯅꯔ ꯃꯐꯝ ꯌꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯀꯦꯄꯤꯇꯦꯜ ꯀꯣꯅꯨꯡ ꯌꯧꯗꯅ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯐꯝ ꯄꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯔꯦ ꯇꯧꯅꯔꯦ ꯍꯥꯏꯔꯤꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯖꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯆꯠꯂꯣ ꯀꯥꯏꯅ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯄ꯭ꯔꯖꯥꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯤꯅꯤꯁꯇꯔ ꯃꯉꯥ ꯈꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯆꯠꯄꯤꯔꯣ ꯃꯣꯏ ꯍꯥꯟꯅ ꯆꯠꯄꯤꯔꯣꯕ ꯃꯣꯏ ꯍꯥꯟꯅ ꯆꯠꯄꯤꯔꯣ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄꯤꯔꯣ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄꯤꯔꯣ ꯃꯣꯔꯦ ꯆꯠꯄꯤꯔꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯃꯣꯏ ꯇꯤꯝ ꯑꯃ ꯃꯣꯏ 10 ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯀꯣ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ 32 ꯍꯟꯗꯛ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯛꯑꯕꯅꯤꯅ ꯃꯦꯖꯣꯔꯤꯇꯤꯁꯤ 32ꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯗꯨ 32 ꯃꯦꯖꯣꯔꯤꯇꯤ ꯍꯦꯟꯅ ꯐꯪꯉꯕꯅꯤꯅ ꯀꯨꯟꯊ꯭ꯔꯥꯗꯨ ꯄ꯭ꯔꯖꯥ ꯍꯥꯟꯅ ꯆꯠꯂꯣꯅ ꯌꯦꯅꯤꯡ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯦꯅꯤꯡ ꯑꯣꯏꯅ ꯎꯕꯒꯤ ꯃꯍꯨꯠꯇ ꯀꯣ ꯌꯦꯟ ꯑꯃꯨꯕ ꯑꯣꯏꯅ ꯎꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯤꯡꯉꯒꯅ ꯍꯤꯡꯖꯔꯁꯅꯨ ꯁꯤꯖꯔꯁꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯃꯍꯨꯠꯇ ꯑꯩ ꯍꯥꯏꯖꯩꯅ ꯃꯣꯏ ꯍꯥꯟꯅ ꯆꯠꯄꯤꯔꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯆꯠꯄꯤꯔꯣ ꯃꯣꯏꯒꯤ ꯁꯨꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯥꯛꯄ ꯌꯥꯔꯕꯅꯤꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯧꯁꯤꯟꯕꯤꯔꯕꯅꯤꯅ ꯁꯨꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯆꯠꯄꯤꯔꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯨꯜꯂ ꯀꯨꯟꯊ꯭ꯔꯥꯗ ꯄꯨꯂꯞ ꯍꯧꯔ ꯆꯠꯄꯤꯔꯣ ꯃꯣꯏꯗ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯧꯕꯤꯔꯣ ꯂꯧꯔꯒ ꯄꯨꯂꯞ ꯆꯠꯄꯤꯔꯣ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤ ꯁꯤ ꯎꯅꯕꯤꯔꯣ ꯑꯦꯁ ꯄꯤ ꯎꯅꯕꯤꯔꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔ ꯃꯌꯥꯝ ꯎꯅꯕꯤꯔꯣ ꯀꯣ ꯀꯥꯡꯄꯣꯛꯄꯤ ꯆꯠꯂ ꯎꯅꯕꯤꯔꯣ ꯃꯣꯔꯦ ꯆꯠꯂ ꯎꯅꯕꯤꯔꯣ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯗꯣ ꯐꯖꯅ ꯂꯥꯛꯑ ꯃꯇꯨꯡꯗ ꯄ꯭ꯔꯖꯥꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯊꯥꯔꯛꯑꯒꯦꯀꯣ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯊꯥꯔꯛꯑꯒꯦ ꯆꯪꯍꯟꯕ ꯌꯥꯍꯜꯂꯣꯀꯣ ꯇꯧꯍꯜꯂꯣꯀꯣ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯇꯥꯔꯒꯦꯕ ꯁꯅꯥ ꯍꯦꯃꯥꯡꯀꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯍꯟꯒꯅꯤ ꯇꯧꯍꯟꯒꯅꯤ ꯆꯠꯂꯨ ꯍꯥ ꯑꯃꯁꯨ ꯁꯨꯝꯗ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯑꯌꯥꯕ ꯂꯧꯒꯅꯤ ꯍꯥꯏ ꯑꯃꯅ ꯂꯥꯎꯅꯤ ꯑꯗꯩ ꯑꯃꯅ ꯉꯁꯥꯏ ꯁꯨꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯌꯥꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯣ ꯆꯪꯕ ꯌꯥꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯅ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏ ꯆꯪꯕ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯝ ꯂꯩꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯁꯨꯁꯦ ꯑꯩꯈꯣꯏꯁꯨ ꯀꯟꯐ꯭ꯌꯨꯖ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯇꯧꯗꯣꯏꯁꯤ ꯗꯥꯎꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯔꯥꯏꯕꯛ ꯐꯕ ꯃꯤ ꯑꯣꯏꯔꯒ ꯆꯪꯉꯨꯔꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯊꯣꯛꯂꯛꯑꯒꯅ ꯌꯥꯔꯦ ꯑꯩ ꯁꯤꯗꯅ ꯊꯣꯛꯂꯛꯑꯦꯅ ꯍꯔꯥꯎꯕ ꯗꯥꯎꯗ ꯑꯗꯒꯤ ꯃꯗꯥꯎ ꯐꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯎꯅꯕ ꯐꯥꯎꯕꯗ ꯅꯨꯄꯤꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯔꯣꯃꯥꯟꯁ ꯀꯥꯏꯁꯦ ꯅꯨꯡꯁꯤꯅꯕ ꯀꯥꯏꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯀꯥꯏꯁꯦ ꯁꯅꯥ ꯍꯦꯃꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯁꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟ ꯅꯨꯡꯁꯤꯅꯕꯗꯨꯅꯤꯀꯣ ꯍꯣꯏ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯅꯕ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯂꯩ ꯑꯗꯨꯅ ꯄꯥꯔꯠ ꯑꯃ ꯊꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯇꯤꯅꯦꯖꯔ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯖꯕꯒꯤ ꯃꯔꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯄꯥꯔꯠ ꯑꯃꯅꯤ ꯌꯦꯛꯅꯕ ꯐꯅ ꯑꯣꯏꯔꯁꯨ ꯁꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯅꯤ ꯈꯟꯗꯅ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯑꯃꯗꯀꯣ ꯐꯅꯗ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯕꯒꯤꯗꯀꯣ ꯐꯅꯗ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯎꯅꯕ ꯆꯠꯄ ꯐꯥꯎꯗ ꯗꯥꯎꯅ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯌꯦꯛꯅꯕꯗ ꯄꯤꯊꯨꯡ ꯅꯨꯡꯉꯥꯏꯗꯅ ꯁꯅꯥ ꯍꯦꯃꯥꯝꯀꯣ ꯁꯤꯗꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯇꯧꯕꯤꯔꯤꯕꯁꯦ ꯃꯣꯏꯒꯤ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅꯁꯨ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯗ ꯆꯪꯉꯣ ꯈꯣꯠꯂꯣ ꯅꯨꯡꯁꯤꯅꯔꯣ ꯇꯧꯅꯔꯣ ꯍꯥꯏꯕ ꯃꯍꯨꯠꯇ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯒ ꯀꯣ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ 10ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯃꯣꯏꯗ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯤꯁꯤꯡꯗꯨꯒꯤ ꯃꯇꯥꯏꯗ ꯄ꯭ꯂꯁ ꯍꯥꯞꯆꯤꯟꯕꯤꯔꯣ
aduga tuan ba sene security force yang an biro du amdang chang biro more da ko amdang chang biro Sudapur da amdang chang biro Kangpokpi da aduga aduga nusir nam bisin biro sini haja du adu GOC lai si security ki film yang thingre na habani security film yang mai security amatna crime le re irang le re si lei hai ba chua hai dong mande moi na piba report si noi na phana bi dong mali normal si la e adi film phare attention handana re nomai kam na dare ha whatever me amni pi dong mali report na adu me amni loi ra kan da mo adat deli dai ka hani Manipur si normal si oire ko irang itre sini la hobi dra sunu kan na khogi chapagi khom je ka dong ai sa adu khang da bai tare ko sini si film je tra ya na lila ye mutare ko koi adum lila gi phampa am kan sanari ko am phajaba lila am sanari duna babuk oina khoi yengi sanai mam ko lila loi dri ni na khoi lotion mo khang khong sajing horo ju khoi khang tari ko aduna are ba pot kai no khara yenga tupa hawai tupa mangan tupa ta roi khoi sanari lila lotion mo khoi ngai ba tari yeng ba tari ko khoi na babuk ni khoi kari hai ro ni ko aduna ohening ba script writer da director duna ohening ma mai ge su puru sali bunina waro shin amadi lakani ni lai lu sunabadi yaro aduna waro shin ngai ri ko praja ma khoi waro shin ngai jari mayam gi khoi gi film gi kumai yeng jari